ꯃꯇꯝ ꯁꯥꯡꯅ ꯌꯥꯏꯔꯤꯄꯣꯛ ꯑꯖꯥꯗ ꯒꯣꯂꯥꯏꯗꯒꯤ ꯀꯩꯊꯦꯜꯃꯥꯟꯕꯤ ꯐꯥꯎꯕꯒꯤ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯔꯕ ꯐꯥꯎꯕ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯄꯨꯡ 44ꯒꯤ ꯕꯟꯗ ꯀꯧꯈ꯭ꯔꯦ꯫ ꯌꯥꯏꯔꯤꯄꯣꯛ ꯑꯖꯥꯗ ꯒꯣꯂꯥꯏꯗꯒꯤ ꯍꯧꯔꯒ ꯀꯩꯊꯦꯜꯃꯥꯟꯕꯤ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯜ ꯆꯥꯡꯉꯝꯗꯥꯕꯤ ꯀ꯭ꯂꯕꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯗꯤ ꯇꯥꯟꯖꯤꯃꯨꯜ ꯎꯂꯥꯃꯥ ꯆꯥꯡꯉꯝꯗꯥꯕꯤ ꯑꯅꯤꯅ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯇꯥꯡ 5ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯄꯨꯡ 44ꯒꯤ ꯕꯟꯗ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨꯊ ꯚꯣꯂꯨꯟꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯌꯪ ꯕꯣꯏꯁ ꯀꯃꯤꯇꯤ, ꯇꯥꯟꯖꯤꯃꯨꯜ ꯎꯂꯥꯃꯥ, ꯀꯩꯐꯥꯔꯣꯛ ꯌꯨꯊ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯆꯥꯡꯉꯝꯗꯥꯕꯤ ꯏꯗꯒꯥꯍ ꯀ꯭ꯂꯕ ꯑꯃꯗꯤ ꯆꯥꯡꯉꯝꯗꯥꯕꯤ ꯃꯨꯍꯥꯃꯗꯟ ꯀ꯭ꯂꯕꯅ ꯄꯨꯟꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯥꯡꯉꯝꯗꯥꯕꯤ ꯚꯤꯂꯦꯖꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯆꯠꯂꯤꯕ ꯍꯦꯚꯤ ꯂꯣꯗꯦꯗ ꯚꯦꯍꯤꯀꯜꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯁꯤꯡꯗ ꯀꯣꯝꯖꯥꯎ ꯉꯥꯛꯇ ꯉꯥꯏꯔꯦ, ꯂꯣꯏꯅꯅ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯦꯟ ꯔꯣꯗꯀꯤ ꯂꯝꯕꯤ ꯃꯌꯥꯏꯃꯛꯇꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯒꯥꯔꯤ ꯀꯌꯥ ꯄꯨꯊꯗꯨꯅ ꯖꯦꯁꯤꯕꯤ ꯅꯦꯛꯂꯒ ꯆꯤꯡꯈꯠꯅꯕ ꯌꯥꯎꯈ꯭ꯔꯦ, ꯑꯦꯛꯁꯤꯗꯦꯟꯠ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯣꯛꯄꯅ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯦ꯫ ꯂꯣꯏꯅꯅ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯆꯠꯄ ꯉꯝꯅꯗ꯭ꯔꯦ, ꯑꯅꯥꯕꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯗ ꯂꯝꯕꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯉꯝꯗꯅ ꯁꯤꯕ ꯀꯌꯥ ꯌꯥꯎꯅꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯥꯎꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯊꯨꯕꯗ ꯂꯝꯕꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥꯁꯤꯡ ꯑꯁꯤꯕꯨ ꯎꯅ ꯎꯁꯟꯅꯗꯅ ꯂꯩꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯕꯟꯗ ꯑꯁꯤ ꯀꯧꯕꯅꯤ꯫ ꯕꯟꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯑꯁꯤꯗ ꯃꯩ ꯏꯁꯤꯡ, ꯑꯅꯥ ꯑꯌꯦꯛ, ꯗꯦꯕ ꯀꯔꯃ ꯑꯃꯗꯤ ꯄꯥꯎꯃꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯀꯥꯏꯕ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯊꯤꯡꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒꯗꯤ ꯕꯟꯗ ꯃꯅꯨꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯗꯥꯏꯇ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ꯫